Double engine Leingakna Manipurgi Hingsa Thokhanbani Haiba Asi Mayek Sengalakli haina CPI na Phongdorakli. Kautrukta drone bombing tawduna micham hatkraba matungda Moirang Kaithil Mayolda leiba matam amagi Chief Minister Mairembam Koirengi yummaktada Kuki militant singi rocket bombing thadaraktuna RK Rabai kauba arangfam famba ahal ama hatkiba amasung mi kaya bomb majitna panbadagi soktuna hospital da laikanariba asi CPI Manipurna akan mamongda condemn tawri. Thodok asi chap chaba terrorism gi thawongni adubu luribadi masi karamna thoklaklibano karigidamak tawribano haibasi akhang ahaising amadi mapan lamgi saknairaba paugi channel singi paumi luchingbasingna hairibadi masidi kendra laingak chupli pairiba double engine government asina chap chana khut changlabra haibasi phongdoknarakle maramaduna tha tara taruk suraba wathok asi loishinge haibagi thabak amata chumna lakhotlak asina takpadi instigator singna atamnana loishindanaba hotnarabra haiba asini rocket bomb na panduna laikidraba amadi asokpa singidamak CPI Moirang Local Council na awaba amasung nungaitaba phongdorakli loinana jiribamda kuki militant singna yurembam fulindro kauba ahal ama mayum manungda tumlingaida makokta nongmaina kaptuna hatlamkiba amasung makha taba thodokta misi mina thokiba asibu double engine government thawaina tawba sajat aduna makha sangtharakpani haina CPI na lawi lal asi henna sangtharakliba thawong asi lengaki asoiba thausil amasung nungda laiba ideology adudagini miyamgi chingnariba wafam asi lal asi kuiraklaga asum mayek sengba helakli maramdi handaki sophisticated khutlai sizinnarakpa amasung makhal kayagi bomb sing kaplakhiba mafamgi kuki khul sing khanglabasu ngasi fawba combing operation tawi haibagi pau amata tadriba asinasu aduma kudam sangdam oizarabani hairi kuki militant singi luchingba singa double engine gi luchingba singa matam sangna wari sanakiba yanakiba wafam kaya mayek sengkhre loinana manipur gi mafam amatada chithadana handaki bomb makhal sing asina yaura oidaba laite khut tharakpada governor house chief minister banglo khwairamban kaithel secretariat amadi miyam tinba tampaki amadi chingi mafam khuding yoba yaraba bomb sing thiba humba gi thabak tawdana jammer makhal sing amadi drone sing kapthanaba gun makhal sing khara photo da utuna thok tawbanadi oithokpa yaroi tampaki yumthong khudingda jammer sin khinba ngamgadra chief minister gi minister singi yum amadi nupi angang khak kananaba hotnabana yaba ngamloi tawgadaba thabak oina tawsi thok tawbagi thabak tawsinaba ngangsinnaba CPI na pamdre miyamna su penare hairi